Irangna state revenue da crore chanipan lo mangal le. Pawasi ngarang nung tilfong kiba pandam paw siya dagi lakwat 7 ne. Irang asina state revenue da lupa crore chanipan lo mangal le. Senpam asi hengalak pa yana layre. Adumoy na magmiyam na sagali ba wakalon adumagti yaw na revenue da sokloy hayna. Chief Minister N. Biren na pongdokre. Wapam asi ngarang fam kiba assembly mipamge calling attention ki matamda. Opposition MLA o Surja Kumar na irang asina maram oiragang. State asigi senmelon da manglag libasing asigi matang da pukhalakiba. Wahangi pau kumoy na Chief Minister na pongdokiba ne. State revenue gi matang da palladu na Chief Minister na hai irang asina maram oiragang. State asigi apun magi oy na mangkiba senfam de mathangi session da puthokadoriba. Gross State Domestic Product GSDP gi assessment da khangba ngamgane. State asigi hauzik oiriba phibam asi yenglaga center na lupa crore chamri lak nifuga nithoi mateng pinaba approve tawrakpagi manungdang ahan batang kaki oina crore saniga ahumga lakun mga pirakre irang haurakpa matamda state revenue da GST hantarabasu ngasi di tamna hengalakpada natana government ki expenditure su hanadagi henganna sakhalakli haibu wafam thamke nakal amaromda loni singdagi loan gi senfam kokpi naba mitai tribe union na taksilagli basigi matangda MLA TS Arun Kumar na calling attention da pukhalakpa wahangi paukhum piraduna Chief Minister na hai loan gi sendoi laudabagi wafam leirabasu loan gi senfam kokpi bahaiba wafam aside RBI gi kanglon da yaudaba made state liability da sokadaba leibana khana khiroi irang asina maram oiraga laloliti ki lambi da chauna saitheng nangli haiba khange miyam gi awaba si yanglaga irang thokpa matamda RBI gi maikai dagi phangba yaba khudong chaba sing phangba ngamnaba hauki ba chahi gi January 18 da state asi kanglup ani gi irang na chauna sogal le haina lauthoki ba leikhre masigi pau khumoi na RBI gi kanglon makhada hauki ba chahi gi me tha dagi tha taraga ni thoi sendoi sing loni sing dagi khomgat tabagi ayaba pirakre makata na sendoi laudabagi matamasi sangdokna bagi loni sing na mari leina ba bank sing da makoina thengnari ba awaba sing gi warol adu hauki ba chahi gi September 10 phawbagi manungda pisin na ba cherol thoki ba nei cherol thoktu na so loni sing gi warol lakpagi changka hena nem khibana December thada mugana notice thoktu na sahi asigi March tha phawba sangdok lei tongan ba bank tagi lawkhiba loan gi apun ba senfam lupa crore chani ga marfu ga mari ge loni singdagi ngasi phawda sumna tagi lupa crore manga taruk lom ge loni khaktana makhoi na nangliba saitheng singi warol langkhalak le makhata na loan gi sendoi lawdabagi matam sangdongna ba state laingang na center da taksiliba se hena mai pakan si ai ba se loni singna mari leina ba bank amade state level bankers committee gi miyoi singa unaraga khudong chaba silahong na bahona mina si haina su Minister na makata na pongdokhe